ngasi thangje numit tarik 15 numit asigi rasifal pijari. Mes rasigi waina thabak taunaba hotnabada mapa chumloi sel mangba buthaba piri cheksinna honau. Bris rasigi waina cheksinna hotnarabadi mai pakani turai irai chenba wakhal mangba piri. Mithun rasigi waina afaba thabak taujaba ngamgani ibung manung ing tapna panba phal piri. Karkat rasigi waina angam mathau singgi mateng phangba lalol itikki thabakta mai pakpa piri. Singha rasigi waina lanthum chatpa marum mapang kainaba piri. Lalol itikta mai pakloi. Kainya rasigi waina chingnaba laitana thabak pangthok chau mai pakkani. Tula rasigi waina panduna leiba sel thum phangjaba angam mathau singna chanbiba matamni honna jahoro. Brisik rasigi waina pakhang laisa singgi oina ikai nungsi yanaba mimang phamba piri lalon bakanaroi. Danu rasigi waina haksang da turai irai chenba nungsit sengdaba wakhal lausing thoktaba piri. Maka rasigi waina yekna bagi aki akhang nangba marum mapang kainaba piri lanthum cheksin chau. Kumbha rasigi waina thabak tauba mahim maching tambada phagatchaba oi machak baral phangba piri. Min rasigi waina ukal yamna phai pukning changna cheksinna hotnajarabadi mikok thongba ngamgani.